Sanskrit nampuda tamhanaba hotnaba yaningde masat RSS oriented waiba Manipur government na Manipur gi school amasung college singda Sanskrit pu subject ama waina nampuda tamhanaba hotnariba ase akanba mawongda yaningde haina Manipur Student Association Delhi Masat ki organization secretary Kennedy Moirang Themgi Cherol amana haire Cherol asina hai yelhomi singi mamalonda wahai ama phawba yaudaba Sanskrit pu Manipur gi mahiroi singda tambi bhai base yamnamak akaiba amane Sanskrit pu nampuda tamhanaba hotnariba asina government asigi aranba thawong uthokjare Sanskrit nampuda tamhanaba hotnarakliba thawong ase Manipur da leiriba miyam asibu academically amasung linguistically mikha polhanaba hotnabani hainasu masat na maral siri alien language ama nampuda satnahanaba hotnaba haibase colonization gi mayek senglaba khudam amani Manipur da yelomi miyamna dialect kunthra gi mathakta ngangnari haire education minister na handakta school college singda Sanskrit pu subject ama oina curriculum da haplagani haina Kouthokhiba si yaningde laingak ase atopa tangka ke Sandidas Gosai oiragani hainasu masaki cherol asina makhata na haire molecule saramana masa thokpa miyoi ama nongmaina kapadagi sire molecule ben tonglaga chenkhre police na fana batanare ngasi ayuk pung 8:30 taba matamda Singjamai police station gi manung channa yumnam laikai ngakrabam lerakta leiba guru mayum molecule sarama sahi humdraga ni thoi suraba miyoi asina ingkol kolup amatada leiminaba sagagi masa thokpa nupa ama mahaki license gun na kaptuna sokhalaba matungda hospital da pukhatuna layengbada laikannaba ngamdana leikhidre haire laikhidraba miyoi asigi maming guru mayum surat sarama sahi kuntraga nipan apokpa z gope sarama kawe hokji BSNL da JTO oina thavak tawriba miyoi ne miyoi asibu nongmaina kaplambani hairiba z molecule sarama mahaki ben registration number MN056135 ambulance haina thaba asi thauraga nanthoktu chenkre police na mahak faba ngamnaba hojik yamna kanna honare Manipur gi mafam ayambada police na alert oina section thawangi thavak lokhatkre sungsoi soidana phaba ngamgani haina thajanare pause asina police tagi phangba pawgi matung inade thokliba thokdok ase hanadagi hauna molecule sarama hairiba miyoi asiga laikhidraba miyoi asiga yengthina duna leirakhi haire ngasi ayuk pung 8:30 taba matamda laikhidraba miyoi asina masagi yumda leiba phau haijinbam oiriba court ki phibam yengsinbagi thabak chatharingaida hana lumduna leiramba molecule saramana mahaki license gun double barrel na kapsilakhi nongmai maruna laikhidraba miyoi asigi makhutta palaba matungda phawdoktuna chatkhraga amuk thabaki sarukta panduna sokhi khudakta asokwa asi Imphal ge North AOC da leiriba Ras Medicity da pukhatuna laikanakhe adubu laikanaba ngamdana hospital asida laikhidabani haire laikhidraba suraski masena paumi singda phongdorokhibagi matung innade suras punongmaina kaptuna haliba z molecule saramana mamangi matamdasu mahaki ben ambulance aduna thomduna suraspu hanaba honarambagi thokdok laikhre adubu makhurana masabu phataba thabak karisu tawrakloi khanduna laikhiloina na mahaki license nongmai double barrel lakhutnaba mari lenaba police tasu complain tawba laikhre aduna mihatpa molecule saramabu athuba matamda phaduna ain gi oiba chapchaba thabak lakhot pinaba sarkar na honabi haikhe Chensi haina Kouthokhiba nupi ama Ekaikhumnaba Manghallaba Matungda Tamthina Furaga Hundoklamle Haukiba November 18 Sagolse numiti numidang pung 8 rom taba matamda Imphal East ke Khundrakbam Kendra ge Sombung Police Station ge manung channa uyumpok awang lekai da leiba nupi ama mahaki nungsinaba nupani haiba amana telephone gi khuthangda Chensi haina Kouthokraga nupi oibigi Ekaikhumnaba Manghallaba matungda nongmaina namduna food saiba kaya tawraba matungda sire haiduna langthokduna thamlamle haire thokdok asigi matangda Joint Action Committee Against Rape and Attempt to Murder of ngasepam Sandiarani dedi tangkham awang laikai Imphal East kauba ama semkhre nauna semkiba JSC asina press ta thadorokpa cherol amagi matung inade uyumpok awang laikai da leiba Chandam Rabi Chandra Elias Ibomcha sahi kungahumdoi apokpagi ming CH Selung Singha mobile phone gi kuthangda ngasepam Sandiarani sahi kunganipan apokpa NJ Gopal Singh tangkham awang laikai da leiba sibu mayumdagi Kouthokhi haire nupi asi numidang aduda Kouthoklaba matungda
nongmaina namduna phu cheiba kaya tawraba matungda sire haiduna yumnam patlauda leiba power station mayada thamlamkhi mathang numikki ayok pung taruk rom taba matamda manak nakpada leiba ima event singna nupi asi thengnarakpadagi kanbiduna yumgi miyoi singda pau pirakhi masigi matungda yumgi miyoi singna laukhatlaba matungda hospital da pukhatuna layenglaba matungda mayumda puthaduna leire adubu nupi asige wai thangba khutki saruk tekle haire pau asina hai thogdok asiga mari leinana women's police station dasu wakat cherol pisinduna mara leiba chandam rabi chandra elais ibom sabu phaduna matik saba ain gi oiba sairak pibinaba JSC gi maikai haijakre haire JSC gi convener ngasepam rosana thadorok pacherol asina hairibade asigumba nupi bo sanaputkumna khanba nupi oibigi izat mangan bata natana hatna ba honaramba tamthiraba miyoi asibo sarkar na matik chaba chairak pibinaba taksille sarkar asina numit mangani fawagi manungda rabi chandra faduna ain gi oiba charak pibidaba tarabadi makhata ba khongjang changsinaba JSC na sem saduna leire haire Manipur ge irangthong sabang ngamdringaida Brahmaputra turel mathakta kilometer 19 sangba thong saba hokre Manipur miyam ge ani suba lifeline oidiba National Highway 37 Imphal Jiri lambi paringda leidiba irangthong tekpadage hojik phauba sabang ngamdana lambi ase phaunadana leire adubu Assam ge Brahmaputra turel mathakta lupa crore ahumga sani changna kilometer 19 sangba thong ama sabagi thabakte haukiba November 13 tagi haukre Assam gi Brahmaputra turel mathakta kilometer 19 sangna sagadoriba thong ase National Highway and Infrastructure Corporation NHIDCN na sagadabane thong asi awang nongpok lamdam ge lambi thong phagadhanbagi matangda Japan International Corporation Agency JICA ge senthang makhada sagadoribane nauna sagadoriba thong asina Assam manung phauriba National Highway 127B gi saruk ama oina Assam ge Dhubri dage Phulbari phauba samnahangadabane thong asina saba loiba matamda Assam amasung Meghalaya fauna chathok jasin tawbage lambi gi saro kilometer ani ga subna ahum hanthahalagani thong asi sabagi thaba khumang chauksinna hojik changsin ba hore November tang 13 tagi thong saba hokiba sina tha amada kaya yamna khumang chauksinna thabak subage haibagi matangda mari lenabo authority na check tawduna thabak paikhatkani haire Moirang Kaithelda dukan phamba imung amagi miyoi taruk COVID-19 positive oire Moirang Kaithelda kolik amade tongan ba polam singyonba dukandar amagi imungi miyoi taruk COVID-19 positive oire dukan asigi maming H Ningthau and Sons kawe miyamna guno dukan haidagasu hena khangnai dukan asige proprietor yauna imungi miyoi taruk COVID-19 test tawba matamda punna positive oikhibani haire dukan mapu asina makhata na khangalakliwade dukan asidagi Diwali amade ningol sakokba loinana ngarang ayuk phawbada tongan ba mafam singdage pot leiba lakhiba miyoi singna masa gi chection thorang lakhot piduna home isolation tobiyu amade yarabade covid test tokthokpiyu haire hiram asiga mari leinana all moirang COVID-19 voluntary committee ge convener Konjengmam Goktam Singh na thadorokpa cherol asina hairibade makhata ba chection thorangi thabak lokhotpo oina Moirang Bazar da polam phamliba sing amade dukandar singna SOP ngakna pot yonbagi thabak chathabiyu haire panba yabadi Moirangi akoiba mafam singda handak COVID-19 na miyoi kunrom hena positive oirakpadage section thorangi thabak lokhotpo oina Moirang Kaithel phambagi athingba thamlurabane adubu dukandar singna athingba du lokthokpinaba Moirang Kendragi MLA da haijabadage MLA na makhata na dukan thong hanganba hokhibane Wangjing Tentha Kendrada miyoi nipan positive oire by election Pangthokhiba assembly constituency marigi manungda lairiba miyoi sing COVID-19 test pak sana satharakpa hokhibaga loinana ngasi Wangjing Tentha assembly constituency gi mafam anida COVID-19 test pangthokre ngasi Wangjing Wangkhai community hall da miyoi humudraga humdoi COVID-19 test tawbada loinamak negative oikhe masigi matungda kendra asige sapam community hall da miyoi humudraga manga COVID-19 test tawbada miyoi nipan positive oikhe haire hayengso Wangjing Tentha kendragi oina Tentha PHC da Tentha amasung Mairen Khun Gram Panchayat area gi miyoi sing Langathel Kaithel machada leiba community hall da COVID-19 test tawgadore mathang November kulhumdoi da Texam High School da Texam Gram Panchayat ki miyoi sing amade
Wangjing Hodamba Community Hall da Wangjing Gram Panchayat area gi miyoi sing test tawgadore mathang November 23 da Kendra asige Phundrai Madrasa da leiba miyoi sing Kairembi Kho Community Hall da test tawgani November 25 dana Lalit Mandop High School da Khongjom amasung Langthabal area gi miyoi sing Wangjing Community Hall da loinana Wangjing SK Laikai amasung Wangjing Khabukong area gi miyoi sing test tawgani haire United States ke Georgia da bot masing amuk hanna khutna thibadasu Joe Biden na mai pakre